Houzik lamdam asida thokliba irang asiga mari lenana Chief Minister N Biren Amasung Security Advisor Kuldiep Singh Unanaba Youth of Manipur gi Thomi Singh na luchingba masing yamlaba miyam ama Chief Minister gi Banglotam na Thomjillakpada masing yamlaba miyam aduda Moreda gi lanjenaratuna relief camp ta ladiba Singh amade Singzamai gi miyam su yauki miyam na Thomjillakpada da security force gi maikaidagi thangkhang kayarak thatuna thamnaba hotnaki adumoinamak miyam aduna athingba adu namkhaiduna sangsilakpana Moirang Khom Yoshin K. Mafam Aduda, Hanadagi Naiduna Leramba, Masing Yamlaba Manipur Police Personnel Sing Amasung RAFK Personnel Sing na Tingduna Tam K, Maike Anida, Mahat Muknaraba Madung, Security Force ki Maike Degi, Masing Yamlaba Tier Gas Sale Kaya Kaptuna, Miam Aduputan Kaina Bohotna K. Khongzang Sangsilaki ba Miam Adu, Chief Minister N Biren Amasung Security Advisor Kuldiep Singh Unadriba Fauba, Hankiri Haina Houzik Su, Lambida Famjinduna Lady.